Tara Suba Amadi Taramathoy Suba IRB Rifleman candidate Singna Keishampat sit-in protest Chathakhibada police na thugaikhrei 2019 da matamadugi Manipur lengak na lawkhiba Tara Suba Amadi Taramathoy Suba IRB Rifleman candidate sing lawnabagi physical test written test amadi baiba bosina chingba tawpham thokpa thabaksing tawba loikhraga ngasi phawba madugi result haidoktana thamliba sibu yamna kanna yaningdaba phongdoktuna ngarang ayok pung tara dagi hauna Keishampat leimajam lekai de leba community hall da 2019 da lawkiba Tara Suba Amadi Taramathoy Suba IRB gi candidate Singna sit-in protest Chathakhre sit-in protest Chathakhibada da saruk yakiba Singna athuba matamda Tara Suba Amadi Taramathoy Suba IRB candidate Singge haidoktana lariba result haidokpiyo hiram asigi matangda BJP gi ani suba lengak asina athuba da thabak oina pangthokpiyo ngasi phawba result haidoktana thambiba sina naha kayagi punsi mangangadawre haire sit-in protest aduda saruk yakiba candidate Singna paikiba play card ta Tara Suba Amadi Taramathoy Suba IRB gi Rifleman gi result athuba matamda haidokpiyo S bar oiba yaure naha singi punsi kanbiyo sahi mari pharaba phawbada result haidoktabagi maram karigeno Chief Minister na election mamangda haikiba wa adu thabak oina onthokpiyo haiba wahaising iba play card sing sizinakhi ngarang Chathakiba sit-in protest adu Imphal West DC gi ayaba yauna pangthoktabani haiduna police na numijungba pung 12 rom tarakpa duaida thugaiduna phamankhidre National Highway anida tha sigi kungani pangi ahing nongyaidagi blockade chathagadawre Mahatma Gandhi National Rural Employment Guarantee Act MGNREGA gi makhada pithoktana leriba senpham tha sigi kundaga taret phawbugi manungda pithoktarabade tha asigi kungani pan amasung kungamapan gi lonaba hingda Imphal Dimapur Imphal Jiribam gi National Highway sing blockade tawragani haire Manipur Press Club ta pawmi singa unaba mada All Manipur MGNREGA Implementing Agency Committee gi executive member Hesolor hona hai Central Government na local body singda pina bahaiduna thadokraba lupa crore 200 lakh ani gi senfam State Government na pithoktana phajinduna thamduna leire wathok asigi matangda mari lenaba Minister amadi mari lenaba Commissioner da satuna wakatlavasu ngasi phawba pawkhum pidana thambire senfam asi ngasi phawba pithoktana leibana State asigi sing amasung tamgi mafam singda leiriba local body singi mathakta yamna chawna khudong sadaba mayok na halle hairiba senfam asi tha asigi kunga taret phawbugi manungda pithoktarabade mathangi numitagi highway sing asida blockade ki khongjang changsilagane haina executive member asina thamkhe ngasigi pawgi mifam aduda committee asigi convener Maisna Manikchan yauna miyoi kaya saruk yakhe lamjingba group ki chairman na company taraga manga lupa crore saniga yankhairom gi lanthum investor association da khusina khre lamjingba group ki chairman sanasam jakina ngarang lamjingba group ki makhada leiba company taraga manga yauna chawrakna lupa crore saniga yankhaini thoi romge oigadaba Low Inkol Sing All Manipur Lamjingba Investor Association da khusina khre loina investor sing na makhoida sinarakraba property sing ase karamba mawongda amasung matau karamna sizinagani haibagi matangda khana nainaragani haire hiramasiga mari leinana ngarang Rims Road ta leiba Sayon gi office ta All Manipur Lamjingba Investor Association na sinduna pangthokiba pawgi mifam amada association gi president Mutum Robindro na phongdokhibada haukiba April 18 da Delhi gi Kailas Colony da leiba Lila Palace ta lamjingba group ke chairman sanasam Jeki masa yauna Supreme Court ke advocate Dev Jayoti Behuriana witness oiduna investor singi association gi mihut singa MOU ama sign tawna khe madugi matungina lamjingba group ke maikai property sing ase khusina rakhibane adubu lamjingba group na sinaragliba property sing ase makhata na investigation tawkhigane property sing ase sizinna bahonavada investor singi wakhalon amasung suggestion mathau tari hiram asiga mari leinana athubada city convention center da lamjingba group ke investor singi oiba mifam ama pangthoklagane lamjingba group ta investor lising taraga manga romna invest tawkhiba apunba senfam lupa crore 4 rom ne adubu hairiba senfam sing asi ngasi phawba phangdana leirakhibani haire GMT na investor singdagi lupa crore lising amaga chani gi mathakta matna bohonare state asida tongan bamiyoi kaya na salariba ponzi scheme singi manungda Moirang da head office oiba Grow Manipur team GMT asisu
Lengak asina unregulated Ponzi scheme ni haiduna company asigi founder oidiba Pukhramba Michael amadi co-founder singi mathakta investigation tawraga Michael bu phagat khibane madugi matungdagi ngasi phawba Michael asi lotuna investor singi pithokpam thokpa senpham sing pithoktana leiriba sida Kukan pangganba angam mathau kayana mahakpu ngak selaga investor lising taraga mangagi mathaktagi khomgat khiba yamlaba crore lising amaga chanigi senpham asi manana ba honari haibase investor singna khangle haina ngarang kwa kaithel tidim ground ge mayok na badal riba YRSC club ki ground da pangthokiba investor singi oiba sit in protest amada all Manipur GMT Investor Welfare Association ge Assistant Secretary Laisram Roman Singhana phongdokhre mahakna makha taraduna haikibada stock market based tauba investment scheme ama oiriba GMT asida lamdam masidagi miyoi lising taraga manga henbana invest taure scheme masina hogdorokpa matamda investor oigadawriba singi Michael scheme asi matau karamna chalaigadawribano haina GMT gi founder Michael da hangkhe matam aduda Michael na scheme asi regulate oiraba formality amasung RR leiraga stock market tagi phanglakpa profit aduna miyamda punna share tawraga punna kana minana bahona bani haikhe adubu lengak asina GMT asi unregulated Ponzi scheme ama chalaire haiduna founder odiba mahakpu investigate tawraga phagat khibane loina mahakpu lockup ta thamkhibane mahangna lockup ta leiringai manungdasu investor singna mahakpu support tawduna mahangna chalairiba si Ponzi scheme natte stock market ni haiduna support kaya tawduna lakhibane Michael amadi GMT asi landi haiba matam pumbada lepkhibane semkhiba JSC na mahakpu beldagi lauthoklaba matungda investor singa unaduna makogi senpham singa du karamba matamda pithokodoribano haina hangluba matamda mahaki Michael dagi matam khara ngaibiyo hogjingmaki oinadi senpham amata leitre haina investor singda thajaba pikhibane adubu mahakna thajaba du ngaglaktabadagi investor singna wafam kaya GMT amadi founder member singda taksin khe GMT asigi damak semkhiba JSC amadi GRF ka investor singi marakta yana che ama sahi tongnaduna investor singi puthokpam thokpa senpham adu chahi asigi March 15 dagi lupa ama phawba mangandana pithokani haina yana khe company asida khwaidagi nauna invest tawba miyoi singdagi horaga phase mari thongna investor khudingmak amata sithadana senpham sing handokani haikhe adubu hogjik Michael amadi co-founder sing kadaida leiba haiba kana amata na khangdei marak asida sahi asigi March 13 ta pukhramba Michael gi apokpi Revatina Telegram da video ama thagalatuna ngasidagi miyoi chamri ge yankhaida paisa handokpa hore haina phongdorokhe adubu karamba ground da miyoi sing adu da paisa handokliba no haibadu sapsana khangdei investor singi apunba association asida su paisa handokna bagi matangda document amadi mari lena base sangsing pisilakna bagi wafam khangalakhiba su leite maramasina JSC amadi tongan balanai investor singna Michael gi mathakta ngasi phawbada case nifu gi mathakta palaga leide adubu case sing aduge matangda court ta hearing taba numita Michael court nongota lakte amadi mahaki Michael dagi su positive oiba paukhum amata pirakhiba leite association asina sumari lenaba legal oiba mafam singda sangduna hiram asigi matangda wakat khiba su leire hogjik paliba BJP lengak asina Manipur da sigumba namthakta sel taliba singi mathakta legal action amata lokhat pidre investor singi damak sarkar na lepi basu oide maram asina lengak asina Ponzi scheme salairiba singi mathakta action lokhat piraga Michael amadi co-founder sing puthok piraga investor singi pithokpam thokpa senpham sing pithokhan bada mateng pangbiyo Michael sumirot oina laibagi mahuta normal life ta laikhisanu amade investor singi awabasu kokhanbiyo haina association asigi Michael dagi appeal tawrakle Tamenglong hospital da doctor mapan posting pirabasu amata chalamdre laifam thokpa doctor laitavadagi tha marigi manungda hospital asida miyoi ahum laikhidre Sheikh Nurul Hassan Health Protection Scheme launch tawkhre sahi mangagi MLA gi tolop mission asida kathokle Nurul Hassan masa mau phaba khetrigaw ama ohenna bagi pandamda ngarang Sheikh Nurul Hassan Health Protection Mission ngarang khetrigaw ACG MLA Sheikh Nurul Hassan gi yumda launch tawkhibaga loinana MLA gi tam sahi manga asidagi thagi phanglakpa senpham pumnamag Nur Hassan Health Protection Mission da kathok chargani amade masida donate tawrogani haina khetrigaw ACG MLA Sheikh Nurul Hassan na phongdokhre
Launch tawbagi thoram aduda Sheikh Nurul Hassan na hai Nurul Hassan Health Protection Mission asigi makhada aikhoina category anida free oigane hairiba free oigadoriba category ani adude sahi marifugi mathakta laiba ahalsing loinana physically challenged loinana differently able ani asi kendra asigi beneficiary fee asi free oigane masida beneficiary category ahum thokna khaidoe hairiba category ahum adude silver beneficiary gold beneficiary amasung platinum beneficiary haibasine hairiba makhal ahum asida beneficiary fee asi silver beneficiary da lupa lising ama gold beneficiary da lupa lising ama gachamnga aduga platinum beneficiary da lupa lising anine aduga ikoina impanel toba hospital mari asida magi category gi matungina ikoige facility sing pirakane hairiba facility sing asi diagnostic ta yaude COVID-19 की अहान बमसुंग अनि सुबो वेबता केंद्र सिदा लाइरबा सिंग हाइबसे BPL की मखादा लाइबा लाइरबा मियोइना हेनबा केंद्र ओइबना सुफम नोमफम लैतबना सेल थुमगी फिबम असि यामना वाटपा हिरम खुदिंग दा सोथरकपना मी कनबा याबा कया यावरबसु मी लैखिदबा कया यावखे लोइनना लाइरबा मियामना हेनखिबना अइखोइना करिमता तौबा ngamखिदे महाकना हाई सही खुदिंगी चंगदौरिबा से सर्जरी फैसिलिटी provide tawgadoriba platinum beneficiary singna fangadoriba sida CS sing haibadi angang unaba golictectomies gallbladder stone chingbagi surgery appendix na chingba hairiba surgery makhal sing asidagi haugane masida diagnostic haibadi testing ki facility khaktadi yauddabaga loinana atai kanaba singde loina pirakane masigi da maksahi ama da mathau tariba budget asi lupa crore kunlomne masi budget khakta natana MLA ki thagi tolob lupa lakh amaga lising kun manga romna mai ising telephone bill na chingbagi sizinagane masina kendra sida lairabagi isu lehelloi kendra sida chahi amada miyoi chani gumba CS tawi lairaba miyoi kharadi CS tawna bahonavada low inkhol yonba kaya yaure asigumba mission asida kendra sigi lairaba miyamda chauna mateng pangba ngamlagane hairiba kendra sigi लाइरबा मियाम की खलगा मिशन असी हौदोखिबने सारकदोरिबा कार्ड के मॉडल असिसु मागी कैटेगरी की मतुंगिना लाकने लोइनन अया की विजन खेत्रगाव हाइना थोनबा विजन डॉक्यूमेंट दा थबक तौरकने लाइवक फरवदी सीएम की मिजंग मखादा फोकस तौरक केंद्र असिगी बेनिफिट फंगबा यारबा सिंगदा लोइना फंगनना बहोनगने बोर्ड पिरक्तबा इंगोंदा लैते हौजिकते केंद्र असिगी मियाम अइगी मियाम ओइरबने अदुना केंद्र असिगी खुंगंग कुंथ्रादा लैरिबा मियामदा लैंगा के स्कीम सिंग यहनबा लोइनना केंद्र असिगी मियामदा थबक थौरम खुदिंगमक फंगनबा हाइबसे अइगी पांदमनि हाइखे हिंदी बु कंपलसरी ओहेनबगी मतंगदा खना नैनबा मिफम पांगथोखरे हिंदी ngang स्टेट अयाम्बा लाइरबा ओय दिलीप मयेंगबम अवांग नोंगपोक भारत की स्कूल सिंगदा हिंदी बु कंपलसरी ओहेनबगी मतंगदा नोमगी ओइबा खना नैनबा मिफम अमा ngarang फेडरल स्टूडेंट ऑर्गेनाइजेशन कंगलैपाक फिसोक नसिंदुना North AOC da laiba classic hotel la pangthokre thauramadu fegokta kota amadi AMSGO ga khusam na pangthokibane thauramadu gi athoiba mithunglen oina saruk yakiba JN Dance Academy gi former director Dilip Mayengbam na hai haukiba April marida Parliamentary Official Language Committee na awang nongpok lamdam gi school singda Hindi compulsory ohenbagi wakhalon asi Amit Shah na laukthorokpane Hindi soidana tamgadavani haina लेपगी मवोंग असी इशू असी पुथोकलमलगा मियामना करी खनबगे हाइबदु येंबगे मवोंगसु माले आपिलगी मवोंगसु तवे ऑर्डिनेंस थोक्तुना चनबमक्ति ओइद्रि अदुबु सेक्शन दबदी यादे हिंदी ngang स्टेट अयाम्बा लाइरबा ओय कोविड लाइसेट लाखरबा मतुंगदगी हेन नुंगाइतबा हेंगलकले साउथ लोमददी हिंदी सोइदना चनहनगदौरे हाइबगी वाखलोन ममांगदगी खंगबा मरमना हानदगी हौना हिंदी चनबा यारोय हाइबगी वार्निंग mamangdagi tawduna lakhi adubu education policy da embassy yauna twitter da official khudingmakta hindi na tawnabagi direction piba laikhre haina su phongdokhe thauramga mari leinana fiso ki president romesh ningthaujamna hai hindi compulsory ohenanabagi warep asigi mayokta ihau sagataba yade malemgi oina tongan ba lol lising taret leibagi manungda manipuri lon su challibane amadi mayek chamagi manungda manipur gi mayek su yauribane asigum mayek lol leijaba chahi lising ani gi puwari leijaba lamdam asina isagi lon amadi mayek pu karigi damak manghan gadawribano hindi bu compulsory ohenba yaroi masigi mayokta ihau kaya changsin gane
भारत सरकार दा चे थादुना यानिंगदबगी वारेप असि खंगनगनी हाइनसु महाकना फोंदोखे अरोइबदा ताबिरिबा पुमनमकपु थागतचरे।